Kurumjari. ISTV Pamiyang Tabiri Singutaram Nokjari, Hosumari Pau. Council Loba Class 12 Parikagi Paul Lautokre. Sada Humpumatoi Dasmik Ama Mai Pakre. Malimgi Sakot Lamjel da Yawangam Naba Mahiroi Singh Science Ki Wakalol Jena Bakonarasi Haina Chief Minister na Fongukre. Madi Handaki ADC Mikal da Mireb Jamanga Subna Mangana Lamba Taunaragani. How's Pung Pau? Council Loba Class 12 K Parikagi for Lautokre, Mahiroi Lising Kunmari, Chatret Nifunitoi Parika Tabada, Lising Taramanga, Jamakun, Mai Paktuna, Sada, Humpumato, Dasmik Ama Pasto K. Art Stream da Puna Mahiroi Lising Manga, Janipan, Kuntranipan Parika Tabada, Lising Ahum, Jamri, Kuntra Manga Pasto K. Science Stream da Lising Taranipal, Jamri Subna Ama Parika Tabada, Lising Taramatoi, Jamri, Nifunitoi Pasto K. Commerce da Samanga Subna Ahum Parika Tabada, Jani, Nifumdoi Pasto K. Nasi Haidoliba Parikagi Policy website cosem.nic.in natraga manresults.nic.in dagi khangbayagani ngasi new secretariat laiba education minister M Okenrogi office kada minister na parikagi for lauthoke karamaduda higher education gi commissioner P Wi-Fi cosem gi chairman C Athar secretary K S Sarangajit na chingba miyosing na sarugya ke thawanga mari lainana minister Okenro na phongdokhibada mamangi sahi ing solution ani taramari taramanga gi council loba parikada sada umudra Taruk Dasmik Nipan Mapan Pasto K. Adumoina Mag Handaki Sahi Asidadi Sada Humpumato Dasmik Ama Pasta Ribasi Manipuri quality education gi Mami Tarpane Pasta Wiki Chang Wang Laga education gi quality Lepkadabunate Handak Pangtuki Ba Class 12 K Parikada Akanaba Sexual Taurang Kaya Lakot Kibadagi Apaba Mahiroi Singh Kak Pasta Wiki Chang Asi Name Kibadi Lakadoriba Council gi Parikasing Dadi Kem Akan Ba Mawongda Sexual Lagani Masina Mating Tokpa, Mahiroi Singh Putokpa, Namgani Fonduke. Board of some council exam conduct was a Kara system to Andre micro observer hapa video camera Piba, the impersonation case FIR Lokatpa, the DCSP direct involved to Honba, the flying squad Chequina, Chingi Jaga, Manung and Labor Jaga singer to the Mahamda, Singa Pazana, Marankaina to the Quakara, Check Towi. Aduna handak lakadaba mathang chahi singdagi hena quality labor satra singe koi puthokna pandam thami aduna lebak miyam na su leiba miyam punamang na su aphaba khunai ma semna ba phaba satra puthokpada tengbang bi haiba ngasi su nauna council gi exam haidok pasi kutong chaba lojaraga Manipur miyam da thamjari Mahana Makha Taraduna Class 10 gi Parikya Lakliba Tang Taramanga da Fall Haidok Lagani CBS gi Parikya Thaba Phanghauda Mahiroi Singh Committee Amana Thijinba Matamda Punna Mahiroi Chamri Kuntra Mangani Makogi Damakta Akhanaba Thausil Thaurang Paikhatuna Cabinet Mifamda Putoktuna Makoibu Parikya Thaba Phangalagani Haiki Leibak ama Saukot pa haibasi Science and Technology gi achoba thodang leibana Malengi Saukot lamjel da yawbangam na ba Mahiroi Singh Science ki wakhalol chena ba honarasi haina Si Minister Okram Ibobina Fongrukre Ngasi Manipur Science and Technology Council Mastek na Sinduna akam patal leiba National Institute of Electronic and Information Technology da numit bangani chupna sathagadaba Science Meet Haudopagi Thoram da Science and Technology gi Sar Supuri ba Chief Minister Okram Ibobina wafamasi Fongrukibani Science for Nation Building haiba theme da pangthokiba Science Meet Haudopagi Thoram da Works Minister K.S. Ratan Kumar Mastek Director T.S. Rendranath Science and Technology gi Secretary Nidhi Mani Tripathi amasung Institute asigi Director K.S. Premeshwar Su Sarugya K Mastek Director Surendra Natna Science Meet Asina Mahiroi Khaktanatana Anobo Wakhalol Kaya Putokpa Ngamgani Haike Si Minister Okram Ibobina Makha Taraduna Bharat asi superpower ama oinaba honaringaida lamdam asida asigumba Science Meet pangthokpa si afaba khongthangni Mahiroi Singda Lairiba Hai Singba Masung Anobo Wakhalol Kaya adu Science Meet asida tathok tasin tawduna achoba kanaba oigani haike Science Meet also create a platform for exchange and scientific ideas among scientists and technologists and science lovers, which is done, will help bring a solution of socio-economic development. I am sure that Science Meet is such a multiple activity program providing a common platform where every section of our people can interact freely
to further the cause of science popularization in the state. Works Minister Dr. Ratan Kumar na ngasi Asian is hainaraba matam asida Bharat asi science and technology da China gi hek ngamthang da leiribani masina aikhoigi mahiroi amasung akhang ahi singda leiriba science ke haitoi singthoiba adu sijinabagi khudong saba piragani haikhe koigi nalgi power no hoiba ko India singsi prithvi da sapleiba developed countries ki manunda akoi sanaraba yamakan honariba aduga akoi huzisi akoi Asian is in high level next to China da koigi India si economic power ma urudana tana koigi scientific country amo urudana mangi tharba ba kamasuni aduna science ni asena musugumba akoi maruina no ba hobaleba satu mahiro singa akoi kana hanbadana tana akoi national building kasu achoba akoi mateng moduni haiwa kamasi ADC Mikhalda Ningba Kairaba Singna Irang Sagatuna Kana Balona Naba Honari Haina Deputy Minister Gaikangam na Fongdukre Wafama Singasi Tamelong District Manung Sanba 19 Dolang Circle da INC gi Mirep Oiriba Alat Hoitake Firal Chingkhat Pamade Mikhalgi campaign Hogdokpaga Mari Lenana Deputy Minister na Fongdokhibane Tharamaduda Dolang Circle da Leiba Khul Singi Village Chief Village Authority amadi Sarski Luchingba Kaya Susaruk Yake Nar ki Jagoi Saiga Luina Panthokiba Tharamaduda Deputy Minister na Miyamgi Sakti Kanagumba Amatana Namthek Pangamde Haibasi Mamangi ADC Mikhal Aduda Utkrabani Insolusingani Tarada Sahi Kunithoigi Matungda Pantokpa election Aduda Maikai Kayadagi Akia Kangpi Batanatana Misimina Phawba Thokiba Adu Phawba Congress na ADC segment Tarukmakta Mirep Khwaidagi Hena Kabangamki Handaki election Asida su Maikai Kayadagi Kihelakpa Leire Adubu Miyamna Kihelakpasing Ninghanaba Laitana Thengnabigadabane Madugi Damak government Ashina su Leple Manipur Congress government na Sing Tam Thong Manana Sakat Hananaba Tabak Thoram Kaya Paikale ADC election Haibasi grassroots Tagi Parliament Phawba Samnahangadaba Maramna Miyamna Pikna Urabasu Yamna Maru Oiba Mikhal Amane Mikhala Sida Tongan ba Pambai Kaya Sajinazarabasu Miyambu Makoina Apamba Mongda Puduna Satpa Ngamlaroi Haibagi Thazaba Leiba Amade Ningba Kairakpadagi Sarkar gi Mayokta Leiba Kangbu Kharana Irang Sagatuna Madugi Khudong Saba Launanaba Honare Asigumba Miyamgi Yeknaba Oiba Khuzil Thaurang Sing Asidagi section view haikhe Miyamdi Yataba Vote Kaningba Adugum Mio Sing, Adugum candidate Sina, Adugum party Sina, Nay Halaga Mayam say, Central Pakana, Ibagi, I would say, no Kilo Saba, Yingba, party, candidate later, Mother 16C, Imphal is district Tongan ba mafam ani dad nupagi asiba haksang ani leiramle Ilbung police station gi manungsana leiba Maitai Lamkhai mapagi leisang hidenda asiba haksang mamphangke nimit humnirongi mamangda siba oiramgani haina thajanare atopa amana Porompat police station gi manungsan ba telepathy gi Imphal Turel Khongbanda asiba haksang amasu leiramle asiba haksang animak lokatlaga masak maming khangdokna ba rems gi mokta thamkhre haujiga tema brem tulokjade Nagaland ki Chief Minister Hayeng Manipur da Laktuna Mikhal ki campaign Panthokani Hairibasi Chief Minister Office tagi Natraga Home Department tagi Karigumba Wafam Amata Khangalak Palaite Hiramasi Matangda Asigumba Thodok Matungda Thoktanaba Aiba Cherol Piduna Nagaland government ta Khangalagani Haina Deputy Chief Minister Gai Khangam na Fongdokre Wafam Singasi Mahaki quarter da Manipur Pradesh Congress Committee ki Minority Department ke Chairperson Hablak Krabi Samina Begum Malik Taramna Opaga Luinana Panthokiba Paugi Mipam Amada Mahangna Fongdokhibane Deputy Chief Minister na State Asigi Muslim Nupi Singna Mimang Thoktuna Miyamgi Luchingbi Oinaba Chongthorakpa Asi Atangbane Mapu Maikai Khudingmaki Miyamna Saugat Pipam Thoi Minority group pu hena awang bathakta luchingbi asina pukhatna ba thabak paikalakani thajai gaikhangamna makhatana Nagaland gi Chief Minister na Manipur government ta mangjongna na khangalamba tawdana lakpa asi handaki asina ahanba nate state asida BBIP sing lakpa taramna oi adubu karigumba thokaningdaba thodok thokpa tarabadi madu state ki mingsa thiningai oigadaba maramna makoibu ngak selanana ba thabak lokhatlu haina SP amadi DC singda pautak pikre
Asigumba Todogasi, Matunda, Amuk Toktanaba, DGP da Aiba Cherol Piduna, Kanganaba, Amadi, Home Department Ki, Maike Dagisu, CM Office da Pau, Kanganaba, Pautaksu PK. Paumi sing na hangkibat Nagaland gi CM na lakadori ba si protocol kaibra amadi center da matungda thoganda ba pau pikibra haina hangkiba wahangi paukum da de deputy chief minister na haujumaki oina de center da pau piduna wakat khibadi leite adubu Nagaland gi protocol official sing da su mangjongna na state ki boundary lana lakadaba oirabadi mangjongna na pau pirakna ba athuba matamda khangalagani haike chief minister office ki khangde home department की साइट की खांगदे नागालैंड की मदो गवर्नमेंट खांगन बिरद फगदबनी अदो मान लाकनी हारबदिना सरकार ऑफिशियली खांगनद्रबसु अखोइदि मोदी की सिक्योरिटी मेजर्स अखोइ लखत पताय ममदि चीफ मिनिस्टर हैबसे बीवीआईपी नि अदो स्टेट अमगी मको अमनिना अखोइ अदुदा इलेक्शन कैंपेन ओइबजाय जो ओइबजाय अबं अतते ओइबजाय ही बिंग as Chief Minister of a state, we have to provide the fullest cooperation and fullest security arrangement. Akwai pibatai ma patamungi thoktanaba akwai se ngaksen me so ithawdang oigani. Anti-Drug Coordinating Committee Imphal East Komidogna Mayai Kabani Sagi Mayokta Sanction Kiba Khongjangi Sarukam Oina Ngasi ayu pung 8 rom tabada nupi anidagi heroin number 4 packet nipumathoiga konana fare pharababi ani adudi Lahizam Inangcha Sahi Nifunipan Mapuroiba MD Mazaruddin Amadi Ishram Sahi Yankai Mapuroiba MD Helim Makoi Anima Komidog Masajid Maningdagini Committee Secretary MD Amuna Fongurakpada Nupi Aniasi Hanasu May Kabanisa Yon Bagi Parurabani Committee members Singna Lamlong Pangai Sangakpam Amadi Kumalampak Yauna Meetin Bamapam Singda number 4 Yon Bagi Tabak Chatari Haibagi Pau Pangle Miamna section view Makata na drive Chatakigani Haide Nupi Aniasi Anirak Suboina Kogi Committee na Pabani Matu Kogi Arargi Matungina Makoinisi Port Areva Putoga Committee the Hanover to Biragadi, Makoisi, Mayum the Labagi, Ava Pizagani, Habagi, Arada Lajay. Imphal East Kitis Lambida Laiba Singhay Singda Nong Saba Residential School Ngasi Education Minister Moyangtem Okendro na Sanga Kre Manipur Sarkar gi State Project Office Service Shiksha Abhiyan State Mission Authority na Sindhu na Pangthokpa Sangabi Thoromaduda Education Minister M Okendro Manipur Pollution Control Board ki Chairman su Oiriba Local MLA Dr. NG Bijoy Imphal East ki DC M Joy Higher Technical Education ki Commissioner P Wi-Fi na Maru Oiba Mirsingwana Sarugya ke Nupanupi Punna Thamba Residential School Sangabagi Thoramaduda Minister Okendro na Fonglo Kibada Manipur da Quality Education Purakna Bahuna Bada Manipur Sarkar na Lauriba Thaudangi Matungina Tapna Mahiyan Bahurukle District Mapanda Lairiba Residential School Mapal Amadi Kasturba Gandhi Balika Vidyalaya Taramathoi Asdagisu Maming Laiba Mahiroi Puthorakani Haibagi Thazabatham ke Imphal East District ki oina Government Polytechnic Amasung Central School Athuba Matamda Sananaba Thorang Loide Singkai Singda Nongna Saduna Ngasi Sanga Residential School Ase Mapung Phana ba khona bada achoba thaudang laukiba local MLA NG Bijoybu Minister na thagat phongluke Lagliba June gi tang amada pangthokadoriba Autonomous District Council Mikhal gi damak ngase Lamphel Patalaiba Election Office ta candidate singna mirep se lauthokpagi aroiba matam nungthil pung 3 phawbani nan pangthokiba scrutiny da punna mirep Chamanga ga yangkhai manga bot lep yakhrabade Ukrul Senapati Tamenglong Churachandpur Chandel Amadi Sadar Hills the Lady Batongan ba Ras Nitidol Singi Mirep Singna Housing Board Kombagi Tabak Kanna Sathanare ISTV Network ke service provider Oiriba King Cable Naurem Thongi Kulem Laikai Samusang Uku Lairem Bilerak Amadi Lamboy Khongnangkong area da Tingba RG11 ge cable ware meter yangkhai mu kaktatlamle Sakangdaba Singna Nahal Numidang cable ware sing asi kaktatlambani Masina maram oiduna mafam masida lairiba consumer singda matam sana ISTV network ke program sing yenghan ba phangan khidaba adumak nungai taba phongdok sare asiguma thabaga se mamangda su kayarak hanna thokrabane kanaguma singna cable ware kaktaklamba myoy sing masak khangnabade ISTV network da pau pibiu adonggi awaman tawjagani hare District Malaria Officer District Vector Borne Disease Control Society Thawal Gilamjing Makada Life Care Foundation Thawal Kiam na Sinduna Tha Sigi Tareta Thawal Municipal Council Ward number 13 Mafam Ahum Kiam Laitan Pog Kiam Wangmataba Youth Welfare Association Amadi Kiam Laibungda Malaria Awareness Program Amadi Kankal Hidak Lothokpagi Thoram
पांथोखरे हाइना दी लाइफ केयर फाउंडेशन की सेक्रेटरी टी.एस. अरुण कुमार ना थादोक पचरल अमन हाइरे ngasi ayuk city police की CDO टीम ना थंगाल बाजार की कालीबारी की अकोई बदा थीब हुमगी थबक चथखरे मसागी आई कार्ड यावदबा अमदि यावबा खाइदोक्तुना येंगबगा लोइनना आई कार्ड मसागा सानब्रा हाइना चेक तोखे मसागी आई कार्ड यावदबा मियोय 13 रोम खंदोक्तुना मखाताबा वेरिफिकेशन की दमक सिटी पुलिस दा पुखतखे Peace and Development Social Welfare Club Langathel Moirang Laikai amadi Yoga Ashram Langathel Wangpokpi anina sinduna ngarang nomagi oiba lemna layingbagi kem ama pangthukre lamda madugi miyoi chamri humpurom da lemna mit amadi haksang check tawkhe kem aduda Langathel Jila Parishad ki member SS Budi amadi Dr. Y Bazau Singh asu yawkhe kem aduda Ayush ki Dr. Mari yauna Dr. Mangana layingbagi thabak pangthukhe थबक की पाउद याउखिबा मणिपुर फेयर सर्विस की SO लौबगी मतंगदा अप्रैल 15 हाइबदु मे 15 हाइगदबनी हरे नुमित निफु माथोइनी चुपना मोइरांग थांजिंग हरावबगी थौरम चथरिबा असिगा मरि लेनना ngasi कुनि थोइनी चनबा नुमिता लेबाक खुंजाव लेचावनबा अमदि इंगना तपना लेनबा फिराल कटपगी थौरम इबुदवसिगी लाइकोन पांथोखरे कुमसी सही की ओइना थौरम असि थांजिंग सेवा मंडल फमनाइबा चैराप लोइसंग अमदि मोइरांग खोइरौ लेकाइगी कमिटीगा पुन सिंदुना पांथोकपनि अंगम अथौ फमनाइबा फमनाइबी कया यावना मोइरांगदा लेबा थांगता कल्चरल एसोसिएशन की कांगबु अमना थांगतागी कांगलोनगा लोइनना फिराल अदु युंखतखिबनि ADC मिखल की दमकता मिरेप चमंगा का यांखई मंगा की मिरेप से अयाब पिखरब मतुंगदा ngasi पुन्ना कैंडिडेट यांखई विड्रॉ तौखरे लालिबा जून की तांग अमदा पांगथोगदरिबा ऑटोनोमस डिस्ट्रिक्ट काउंसिल तरुक के सीट चामनी फुमरी की मिखल की दमक पुन्ना मिरेप चमंगा का सुपना मंगाना लंबा तौनरगने ngasi मिरेप से लौथोकपगी अरोइबा मतम फावबदा तामै तमेंगलोंग नुंगबा उखरुल हेंगलेप की ओइना कैंडिडेट अममम लोइनना कामजोंग फुंगियर टेक्नोपल साइटू गंफाजोल सिंहाट अमदी मसी की ओइना कैंडिडेट अनि अनि तदुबी साइकल थालोंदा अहुम चकपी कारोंगदना मरी चांदलदना तरेट अदुगा चुराचानपुरदना 13 विड्रॉ तौखे विड्रॉ तौरिबा कैंडिडेट यांखई असिगी मनुंगदा निफुमापंदे इंडिपेंडेंट मिरेप सिंगनी अमना मची डिस्ट्रिक्ट काउंसिल की 1 खोइबु DCC की JDU की मिरेप ओरिबा टी अमिनी अनि सुबलंजाउदा श्री श्री गोविंद जी लेंथबिरंबा निंसिंग खुबंबु निंसिंगबगी थौरम अमा ngasi उचे कोन लाइकोन पांगथोखरे थौरम अदुदा MLA TS बिसोरजित सेवा कमिटी की प्रेसिडेंट RK रंजन P भारत रासेश्वरी पालागी प्रेसिडेंट डॉक्टर CS जामिनी यावना मियोक्याना सरुग्याखे वांगांखिबा सिंगना फुंगदोकनखिबदा पृथ्वी की अनि सुबलंजाउदा इंसोलु सिंगमगा चमापल निफुनी थोइगी मेगी तांग 10 दा श्री श्री गोविंद जी सना कोनुंगी मंदिर थादोक्तुना खोंगमन मरु अरिबम लैकाइगी अनोबा शर्मागी मांदोक्ता था अनि नुमित 19 पोथारंबा मफम अदुबु निंगसिंगदुना थौरमसि पांगथोकपनि श्री श्री गोविंद जी गा रासेश्वरी पालागा थानाबा याद्रबनि मफम असिदा हौजिक सागलिबा गेस्ट हाउस यावना सेंगत सागलिबा से सेंटर दगी फन लौननबा होनसि हाइबा वाफम फोंदोकनखि MLA बिश्वजितना हौजिक सागलिबा गेस्ट हाउस असिगी ग्राउंड फ्लोर मथंगी निंगसिंग थौरम नंगननबा लोशिननबा होनगनि खेत्री लेकाय अमदी उसे कोनगी लंबी तुंगी मिरोलगी खल्लगा फिट 13 पाकना सेंबने अथबा मतमदा कोइरास थारगनि अखोइना इपा इपुगी पुरोल अहुम निंगसिंगननबा होनसि फोंदोखे अदुन जेनरेशन अहुम खांबदा अखोइगी मैतैसि छुंगम नमदबा पोसक अम ओइरे अखोइ सिंजे अदुना मसिगी पोसे निंगसिंगा कान आइना हाइजबनि मसि युम युमदसु दुम आइगी लेरिबा फैमिली सिंजे आइगी इधौगी हारिबा पोसकसि कमाइन तौर निंगसिंगदगे इराइबा पोसक अम खतनी असि इबन लम लेजरगदि अंगम कांगुना अखोइगी मागी लेरिबा मूर्ति फाउदो सारा थंब मतमदा इधौ फोटो मांग्रा बाउता अखोइ लेरिबा प्रेजार्व तौरबगी अखोइगी अचौब लंबी अमा मसि अखोइना ngasiदगे हौदोकु तंगाइ फदबनी हाइबसि ममागे पोकबदे सिबदे मतंगी मतुंग इरे थंगिबदा कोकदबा अमा भौनते मुजे इमा पांथोइबी सना कैथेल लुब ख्वाइरंबनगी मरी सुबा मपो कुमोन थौरम ngasi मणिपुर प्रेस क्लब त पांथोखरे थौरम असिदा सेंट्रल एग्रीकल्चरल यूनिवर्सिटी इम्फाल की प्रोफेसर एन इबोटोन इमा पांथोइबी सना कैथेल लुब की प्रेसिडेंट PS लिकलाई लेमसु सरुग्याखे लौसाल की प्रेसिडेंट M चुरामनीना मणिपुर की अचौब थौदोक वाथो कयादा नुपी सिंगना अचौब थौदांग कया लौरे लमदम असि साखोट लमजेलदा खोंग थांजिलननबा होनाबदा नुपी सिंग हाना अवांग थाकता पुखत तंगाई फदे हाइके प्रोफेसर एन इबोटोना लमदम सिगी इशू कयादा कैथेल फंबी इमा सिंगना अचौब थौदांग लौदुना लाई ngasi लेबाक असिगी लुचिंगबा लुचिंगबी कया पोफम फमलिबा इमा सिंगी मसा ngaktani हाइके ब्रेक की मतुंग मैम अमुकन तराम नोकचरे
Kumbi Police Station gi OC Mega Barna gi lamjing makhada SITS Joy Martin na luchingba police team amana saji ama Dampi Forest area da thadokre hariba saji asi ngasi ayuk pung tarrom tabada tera khongdagi pi bom chana thengnarakpadagi pharba matungda police ta sinarakpani haire Victory over Fascism Ningsing Thorunga Mari Lenana Imphal that May Taratarutagi Numit Mangani Chupna Russian Film Festival Imphal the Pangtokadore Manipur Press Club the Pangtopa Paugimi from Amada Organizing Committee Chairman Dr. M. Nara Secretary Professor Sadananda Namoy Tomba Amadi Kogen Susarugyake Professor Sadanandana Victory over Fascism Thorum Amasung National Film Festival Asiga Mari Lenana Russian Education Fair Amasu Pangtokani Masina Russia the Higher Education Toning Singda Chauna Kanaba Piragani Dr. M. Narana Indian Peace and Solidarity Organization Manipur State Council MFCS Amasung Russian Center for Science and Culture Kolkata ga kusam naduna War and Peace Haiba Thim da Pangtokadoriba Film Festival Asina Tangdu Laitaba Purakpada Chauna Mateng Oigani Haike Prithvi ta lanjaw ama thon bise Second World War sinni itihas ta khwaidagi tamthiba khwaidagi miyam sigiba amuga na thon ning da thobo Masiki messages masi pungdana koina palo si tawjaba Gari side PD Haiduna City Police ta SI Oiba Police Officer ama Speaker TS Lokeshwar gi Scott na phubadagi Siza Hospital da laikanare Soglaba SI Sigi Maming Amitabh Arambam Apokpa Arambam Pradeep Sagolbat Bijoy Govinda Akham Laikai dagini Ngarang midang pung tara makhairom tabada Amitabh na mahaki loina bi amasung macha aniga punna mayumda gypsy amada halakpada Kanglagi nongchuk thangba Traffic Island manakta Speaker gi Scott Singna mahaki gypsy da thomjin baga loina na lambi thatlaba matung mahaki nupi angangi mamangda phukibani haire Amitabh ki loina be bandana arambamna asoiba aranba leirabasu wari sanaraga samthokpa yai masa uniform da leiduna SI oiriba amada Scott na sathariba thong ase misam praja lakpada kari tawngani haibangamde thodo siga mai lenana city police ta report tawkhre hakthengna senariba speaker gi Scott kangbuda matik saba action lokhatpiu haike akoigi speaker masamak se yaure en hai ko adu yaure hairagadi aina hairina sumaina ai smai ek keno tawnu se ai kumthari neba ma kaidawagi nupi angang yawi se uramoi doina uragadi at least mana angang nupi yauri mane ma kitang intervene tawbiramagadi ko sini na kitang keno tawramagadi yam nungai gadabane hojibokta kaimta keno tawrokpa leite nupi masa ama yauna tongan ba mafamda mi hum sina phangle Moirang Police Station gi manung chanba Chandrapur LP School gi Wall manakta sahi taramathoi khakta ngai ri nupi masa ama tamthina hatlaga hundoklamle laikhidrabi nupi masa asigi maming Tongbram Mayarani Apokpa Doren Moirang Khunau Chandrapur Mayale kai dagini mahak Martial Academy Chandrapur da class 4 tamlibi mahiroini imung manungdagi phangba pawda ngasi ayu pung 10 makhairom tab aduwaida Mayarani yumdagi thokibadagi hanjilaktabani numit yumga matung pung 12 makhairom tab aduwaida imung manungi miyoi singna Sina Pankibani, Maki, Mai Amadi, Koki, Saruksinda, Dakam Kayamarum, Taramke, Morang Police na Missy Sikimatanga, Kesama Lokatuna, Tizinba Hokibaga Luinana, Postmortem Gi, Damak, Rim Smoke to Tamcre. Mahiro Lising Amagi Maya the Laiba, Lamlai High School Gi, Awatpa Oza Amadi, Infrastructure, Government Pibi Bagi Mahuta, School Lasida, Posting Pirakpa Oza Ahum, School da Sunglak Laklamdana, Mahiro Singdagi, Ozagi Masingna, Helaba School Singda, Utilized Taukiba, Laibak Tibani, Hiramasida Education Minister na Miyang Sangbinaba, Desam Imphal East District Council na Puning Singshili. Imphal East District Manung the Laiba, Lamlai Kendra na Konba, Mafam the Laiba Government, Added Amadi, Private School Singi, Pibam Yangsin Bada, Pibam Asi, Tengara Kibani. Lamlai High School gi English Samadi Mitay Mayaki Ozagi Awat Paladi, Mahiroi Singa Yengnabada Dek Samasung Benz Matik Sadre, Waliba Oza Mensil Binaba, Atopa Mapamda utilized Tokiba Oza Sing, Atuba Matamda School Sida, Halan Bida Uhaide. Education Minister na All Manipur College Teachers Association gi demand sing kanna khanare atuba matamda pitok lagani aduna hayengdagi haugadoriba semester exam sing association na mapung phana cooperation pinanaba appeal tawrakpabu amagtana ikai khumnabaga loinana unit college sing da exam santi oina pangthok hananaba oza singna honabiu haina appeal tawre sarkar na su association na matam kuina dagi taknaduna laglaba demand sing amuk hainaruba leitana athubada thabakta onthorakani haibagi Thazabatamle.
Indira Gandhi National Tribal University Student Union na sinduna ahanba cultural festival ama Adim Jati Complex ta leiba Amity Hall da pangtukre. Festival asi haudokpagi thoramda Higher Education Directorate ki State Nodal Officer T.S. Oriver Monsang Indira Gandhi National Tribal University gi Director in Charge S.L. Bharti Susarugya ke. Festival asina lamdam asigi furup singi saktam kannaba honabaga loinana nat yokat padak chaung mating oiragani haina SL Bhartina Fongdokhi. Professional music group ama oiriba Rhythms of Manipur gi anoba composition dancing drummers ngarang airport road ta leiba anti-theater gi hold utkre. Thoramasida Jain Manipur Dance Academy gi director L. Upendra Sharma amasung critic Buddha Singtham su sarugya ke. Minit tara mga sangba music composition ase Manipur gi ariba pung langden nupi mga na tongan ba marol kaya yayduna ayeng masingi pungning singsin ke. Composition ase music design hamadi compose Huidrom Anil Kumar amadi Laishram Milal Jit na tawbane. Na oiriba kunung isay sakpi Saikhom Pinky gi moirang saida khambana sagol phabagi matang amasut ke. Ninsing bayay ing solising mga samapal marfu mga da haudokiba Rhythms of Manipur na makal makhagi music composition opera amadi play kaya putok tuna mapalgilam da su mai pak na performance kaya utkrabani. KSO Sadar Hills na ngasi ay hingnungyay dagi numit tarit ni National Highway da Economic Blockade sa Tadaba Lautokre. Khongjang ngasi hanadi matam kaktana sathagani haina tawrambani adubu civil society organization kaya na appeal tawrakpadagi numit tarit ni da tensil nanaba firep lawbani. Masida government na KSO gi demand thabak oina pangtoktrabadi makata na khongjang changsingani haina General Secretary Lamcha Chongloina Fongnokle. KSO na lamgi sayet na bada kari su tawningai leite masidi government amasung court na lepsagadabani moidang pokta van driver hat na naba honarambada chenabasing khudakta phagadabani lal hofai khul thadok na naba khangan khiba police personnel thabak tagi lokthokadabani mai thadokraba van anoba ama singadabani haiba dabi tawre. Hawam marak ngangom laikai gi matam kuina sengmiraktraba iram nala lu nana sengdokpibagi damag maiba Joy Kisorbu hawam marak social union club na thagat pafongdokle matungda su laikai gi amadi kaisamthong kendra gi oina sakwat thorang purakpada saruk yaduna masak thokpa kendra oina sembirakani haibagi thajabasu thamle. Khawpung gi namkaulong dagi Kanthaurai Phongmai Koba Jahi Kulumdoirom Suraban Nupa ama tha sigi mapan gi ayuk pung mangarom tab matamda Bisnupurda leiba Khawpum parking dagi mafam khangdana mangkhre hare mag phut manga inchi ahum wangi mamai koida nei kulei kuchuni magna cream machugi fruit amalit ke asangba machugi khongrau asangba ama set ke mag pukanagumna thengarabadi mobile number 9856907596 natraga manaknak police station da pau pibiu haide hauzik sana bagi pau ngasigi sana bagi pau da football Manipur da football masana sakhatnaba honabagi ona tainabada masana asi mutkinaba Manipur Veteran Football Association na silabra haina football bu pamjaba ayengba babok singna hangnarake. Manipur Veteran Football Association na sinduna Imphal gi mapal kangjebungda team kunna group mari thokna khaidoktuna mamang thagi tang 19 dagi satharakhiba 33 suba challenge cup veteran football tournament ki group B gi league round gi aroiba match oina atak aphongna sanakhiba ATBFA thangmaiban amade KFC Kesamthongi match football bu nungsijaba thawai yawba adi ayengba babok sina apen moi khidre match asi penadabadagi sakri laknakpada paumida pankhe sili langniba singna yamna kupna yengsinduna tournament asi mapung phana loisanba mathau tai ngasi sanakhiba group B gi aroiba league round da KFC Kesamthong amadi ATBFA thangmaiban gi thadoknaba mongda sanakhiba match da KFC Kesamthongna ATBFA thangmaiban bu goal 9 da chalanduna KFC Kesamthong chathariba tournament asigi quarter final changkre KFC Kesamthong gi goal sing adu Roni Kumar amadi M Bimolda Bimolna goal ahum Sibadatta amadi Lepkhojang na goal amamam chankhe match asida KFC Kesamthong gi goalkeeper KS Bimolna atamnana penalty area gi wangmada goal pharubadagi referee na red card piduna field dagi mapal thogan khe
Group B gi match lotion kibaga loinana basai thangwebana winner oikre KFC Kasamthongna runners up takre Langthabal Chingkha Youth Club na sinduna ngasdagi Langthabal Chingkha main ground da team tarani thoina group mari thokna khaidoktuna first state level 7 men aside soccer open football tournament hokre adopagi thoramda Langthabal Kendragi hana MLA oiramba o joy Langthabal Chingkha Namkaulongi Kulakpa K Tomba Kabui Standard Robert Higher Secondary School Kanchipurgi Principal P.S. Landhoni Yangthang GP gi Pradhan S.S. Silasana Amadi District Youth Coordinator NYK Imphal-gi L Chitrasu Sarugya ki Thasgi tang kuntaret phawba sathagadaba tournament asigi ngasi ahoba numit ki sanakiba match da Kaireng Youth Club Leima Pokpamna Langthabal Khopumbu goal ani amada maitiba pikre National Master Championship ta gold medal ahum loklaba CS Khelen Junior Mr India gi title loklaba I Deba amadi Junior Mr India da tongan ba medal phanglaba sanaroi sing okpagi thoram YBB gym pisumthong oinam laikaina sinduna gym asida pangthokre thoram sida social activist KS Kalachan NMM Construction Hyderabad ki Managing Director Abdul Salam Ambagi President L Manglem Susarukya ki YBB Gym na kudol po sing piduna bodybuilder singbo pungning thawat ke Singdong Pok Idol Top Youth Club Hairok Part 2 litan makhong na mamang thagi tang 13 dagi satarakiba ani suba Hairok Cup nga solution kre lusin bagi tawamda 1st Battalion Manipur Rifles ki COTS Radhesham Padma Bhushan Awardee Olympic medalist MC Mary Kom City Club Hairok ki Founder Secretary M Rameshwar Susarugya ke grassroots level gi final match ta HRYC hainong makhong na SCEASDO Hairok Bazar bu goal ani snoda mai chiba PK open gi final match ta City Club Lital Makhong amade Hairok Part 3 Ward number 6 goal amamam chanaduna draw chatpadagi kick from penalty mark na decide tawada Hairok Part 3 na City Club pu goal taruk manga da mai tiba piduna winner oikre veteran gi aroiba match sadakhibada City Club Lital Makhong na MSSM Haitu Pokpi bu goal ani amada mai tiba PK Tentha Khongbal Welfare Association na sinduna Tentha Khongbal Multiplex Ground da Team Taranipal na group taruk thok na khaidok tuna chathariba TKWA trophy gi ngasi sanakiba MYDA Maril Khulna YYPC bu goal ahum amada maitiba pikre All Jiribam Sports Association na sinduna Jiribam Government Higher Secondary School Playground da Team Tarana saruk yaduna manga suba YKSO Singh Memorial Volleyball Tournament ZEO Jiribamgi L Ranjit na athoiba methungnen oiduna hodokre ngasi ahoba match ki sanakiba match ta Kaimai Youth Club Tamenglong na New Clear Club Khunau Jiribambo set ahum sinoda amade atopa match amada YPC Faitul na ngamun phaibu set ahum sinoda maitiba PK Singa Development Association Yaripok na Sinduna Association na sige playground da Mars ki tang kun mga dagi team taran thoina saruk yaduna satarakiba first 7 aside district level under Yaripok PS Open Football Tournament ki champion BYFY Yaripok na oikre Lusin magi thamda BJP Manipur Pradesh ki President TS Chauba State Secretary M Ashni Kumar Trophy Donor Social Activist L Kadamjit DFA Thawal gi President L Chandrasekhar BJP Manipur Pradesh ki Muslim Minority President MD Nazir Hussain Secretary Administration MD Ali Khan amadi ataymi kya susarugya ke winner oiraba team da trophy ga loina na lupalising kuntra amadi runners of tarba team da trophy ga loina na lupalising kunmanga kusinake Palel da lailam thokpada nongmai kapsinduna mi ama sikhiba mari sokan khiba thodokta chenaba mi ani amasu Thawal Police na fare hade Pagalaba mi ani adudi Lanting Lian Chahikun Apokpa Sunglian amasung Francis Chahitarapal Apokpa Montulian Aimol Kuldagine Francis Tagi SBBL nongmai ama recover tawre hade Hauzik ngasi nongmage engsa pauda ICAR lampel patagi phangba paugi matungina ngasi khwaidagi saba degree Celsius kunipan dasmik ani khwaidagi ingmana degree Celsius 13 nungsita yawba ising manil ge chang ayukta chada marfuni pal nungthildana chada yangkai taret nongjugi chang nil Haujere bada maruiba paw mukhana Council loba class 12 parikya gi phol laukthokre chada humphuma thoi dasmik ama mai pakre
Malem ki sakot lamjel da yaw bangam na ba mahiroy sing science ki wakalol jen na ba ponarasi haina Chief Minister na phungdokre amadi handa ki ADC mikhal da mirep jamanga supna mangana lamba tawnaragani nasi gona ISTV na pizar paw mata solution jare miyang tabiri basingbo amuka hana khurumjare